Prevention of Money Laundering Act 2002 gi makhada lokhatkiba case amaga mari lainana Enforcement Directorate ED na Manipur Pradesh Congress Committee MPCC gi President su oriba MLA K Meghachandra bu New Delhi da laiba ED gi office tangarang Laknaba sumon Tourakhre adom moinamak sumon gi cherol theng na phangbadagi chathok chasinda khudong chadabana ngarang chakhidre pawase gi matung ina ED gi sumon adu K Meghachandra gi yaripok Bishnu Nahada laiba mahaki yumda tharakhibani madudagi ngarang ED gi Imphal da laiba office ta chatuna hanglubada New Delhi da oina chatpiro hairakhi hari pawasi na makha taraduna ED gi sumon asi October gi tang 3 da issue tawrakhibani madugi matung ina ngarang ayuk pung 10 makhaida New Delhi gi APJ Abdul Kalam Road ki Pravartan Bhawan da laiba ED gi office ta masa laknaba khanghalakibani hairi loinana sumon adugi matung ina Prevention of Money Laundering Act ki makhada chathaba investigation amagar mari lainana mahak sumon tawrakpa asida mahak masana investigation asiga mari lainaba evidence record singsu puthokadabani hairi Karigumba sumana sida laktaba amadi investigation asige matung ina mari lainaba evidence amadi record sing puthokpa ngamdrabadi ek asige provision singi makhada chairak phangningai oi haibasu yauri hairi